Ngasigi video asidi Arambai Tengol gi Luching Purel oibiriba Korongamba Khuman gi apokpa Koingamba Khuman na thadrokpa mahaki Facebook ta irakpa post amakak mayamda share tawjage. Hairiba post asi Pabung Koingamba Khuman bu follow tawba isin inaw singnadi post asi ubiram lagani amasung Facebook paiba isin inaw singnadi ubiram gani adubu Facebook paidaba isin inaw singna khangnapagidamag video asi share tawjabani. Mahangna asumna post tawri lanadi warau biganu khajiktan khanthabiyu aduga nungsibiyu AT gi athauba ichasing 2023 May dagi haujik phauba mayumda hanjindriba athauba icha kiya lairi moigisu nungsiraba machin manau ima baba lairibani aduga moina ngasi lanthengnaribasi moi pocket money tolo phangbasu nate AT amana ngasi phauba sida masagi pocket tagi mayumdagi Pigna parabasu yamdrabada lupa lakh amagi mathakta lansida kharch tawba ngaktani AT gi marakta masana paijaba nongmai masana laijabana ayambani adugisu mathakta nongmai marusu masana laijaba yamna yauri masing yamlaba AT da kanagumba thaujal heiba singna pangbirakpa selfam dudi lanadi lobiganu AT gi yam khraba lanmi sing asidadi loktakta thumbora ama thadabagumbani adubu AT masing yambagi kanabasu yamna laikhre Karigumba kuki singna Manipur gi maikai kayadagi landarakpada AT gi yamlaba lanmi singna amuktada lanthengnaba ngammi AT gi nongmagi apulba expenditure si yamdrabada lupa lising humdrani AT na miyamdagi nijaba paisa su demand letter nate donation nijabani aduda kanagumana piraklagadi lawi piraktragadi namfuda laude paisa su apikpa amount ni madusu pida yade haiduna bom nongmai maru thamkibasu laite karigumba laipaki manglaba torokpa Mioising AT na phaba punba tawbada yarikai phu chaide nongmaina makhong makhutta kaptuna warakte adubu haujik tawroi tawni haibadi ngamde phattaba warem ngangba mayamse urakpasida asawba yarakpadagi kari tawgani AT su haiba ngamde haujikti aduga mamangdadi AT na miyamdagi donation su lauramde May 3 haurakpagi landa matamdudadi laipak asigi asau asang kayana AT da paisa lakh kaya pige hai adubu matam adudadi aikhoi AT mingoldagi paisa lauroi haiduna laukhide aduda AT donation lauroi hairabasu AT bu miyamna nungsibibadagi Manipur gi mapalamda laiba maitai isin inaw mayamna AT da donation kaya hapa lai adubu AT na laukhide matam aduda AT sabasing phimu setpa lup kharana AT gi mingda AT bu nungsiduna pirakpa paisadu AT na laudarbanina madugi paisadu AT saraga laukhibagi wathok phauba thoknaki aduda paisado hando halabasu yauki adubu kanagumba pukchel chawba chawbi singna pininge haibada AT na laudabadagi waraubagi mawong uraklabadi tangai phadana AT gi asok apal yawba singda AT na laudabida ana ayek asok apal nangliba singi imung manungi mioi singi makutta pihal jai adubu matam kuina lanthengnariba AT ayamba thabakti shuba nattabanina lanthengnadana sum lairabanina awat apa kayana pik thalaki aduna maram oiduna nomai maru chana thaknaba hidak langthak lainaba tangai phadana miyamgi mateng nijaki miyamna su harau ngasi phawu mateng pangbiri AT gi uniform tangai phadana landa senaba lanphi lising ahum dagina yangkhai piba bullet proof jacket masana ayamba laijai adugi su mathakta langi khongrau furit khongu boot masana ayamba laijai masida miyamna su pangi pangdababudi nate matam chupada miyamdagi loina khaigani haiba AT gi wakhalonda leite masida thawai thadoktuna sel thumsu angamba thakta puthokchaduna lanmi oiduna laipak asigidamak lanmi oiduna lanthengnariba AT bu nachana nauni khalna nungsibaba ngamdaba haibasi aikhoi punamaki yamna laibak thibani khanjai ngasigidi mata asida video asi losinjerage aina share tawjariba asi Facebook paijadaba ichininaw singi yengaga aina video asi semjabani masigidamak mayamna warau bidena Thank you.